1990s ki matamda Bollywood actress DIVYA BHARTI bu khangdaba mi leiramgadra masak matau fazabata natana wangang sangang amadi acting na pabo kaya magi thamoi sumatpa ngamlibi actress asina ikhang khangaudana laikhidabagi pau taki kamaina tawbano kanana tawbano murder plan ra natraga suicide ra haibadu khangbibagi damak loyal fawbatang yengbiu marak thana wafam amatang madudi cricket season gi matam asida Playerzpot platform asidagi ₹10 crore fawba fangbaya bagi khudong sabalai aida natana atopa mioi crore amarongi favorite su oiri Playerzpot asida sports ta natana entertaining games madudi Ludo, Rummy, Snakes and Leather, Cold Break asigumba 15 plus exciting games mayam asi susanaraga lupa lag yangkai fawba fangbaya Playerzpot karigi madudi number 1 ₹10 crore fawba fangbaya loinana ano offer kaya masu number 2 KYC tawdana line na pesa withdraw tawbayay number 3 mioi crore amarom na thajaba amadi soidaba platform amasuni amadi number 4 iOS natraga na Android animagtayay friend mayam da refer tawraga bonusu fangbigani Playerzpot asi download tawbibagidamak link video sigi description da fangbigani Ming DIVYA BHARTI 25 February 1974 Bombay Maharashtra si pongnafamni mapabong giming na Om Prakash Bharti amadi mamagi ming na Mita Bharti DIVYA gi mapabong insurance agency da tabak tawrami DIVYA piglingaydagi masak asi laithi tawna fajarami interview amada mama na phongdokhi DIVYA car gi mamang da fambada laikai gi nupi amana mama da hanglammi gari mamang da famlibi laithi asi kadaidagi leibano mama na paukhum pirami laithi nati aigi chanupi DIVYA ni haina school gi matamda lairik paningdabi angang amu oirami film yengba jagoi saba sigumbada pungning changlami DIVYA Marathi Hindi amadi English lona asidi fazana ngangma ngamlami film kumningbagi asa leirami mapabongi mateng na DIVYA Amitabh Bachchan ga hanbo oina khut soknabagi khudongcha basi fangkhirami DIVYA yamna harauki Jitendra da ngaujebi oiki DIVYA Class 9 tamba duai da Bollywood ki ming leiraba producer Nandu Taurani na DIVYA gi fajaba maithong laithi man ba mong adu ubada film kumbagi offer pikirami film adu Mithun Chakrabarti gi opposite ni matam adu 1988 ki wari ni DIVYA yamna harauki lairik tamaroi pesa su fanglani haina movie adu gi ming na Gunaho Ka Depta adubu mapabong na sahi yamna nauri haiduna yakide tamadu DIVYA sahi tramari suputangairi Karnigi matung amuk Govindagi mayamba Kriti Kumar nongma video library da thabak tawringai da DIVYA bu ukhirami hek ubada film gi offer pibagi wakhal pokhirami film adugi mingna Radha Ka Sangam DIVYA amuk yamna harauki film adu sign tawbusu loire rehearsal gi damak dance amadi acting tha kharni tamki adubu film asigi damak Juhi Sawla oina amuk lauki DIVYA film asidagi su amuk reject oiki Magazine khara da phongki madudi film asigidamak DIVYA mature oidri haina topa magazine da amuk Govinda ga affair leibadagi mayamana kumhandabani haina asengba karino haibadudi DIVYA na khangi maramdi Bollywood haibasidi controversy na wai saraba industry amani film adu DIVYA tahodabasu fei maramdi film adu super flop oiki loinana actor mayam amagi payment su fangkide ahan sing na haina ba malai sorna sinba kuding afaba oina sile haibaduni DIVYA sida heroine oiram lagadi live ki ahanba super flop film oigadoribani adudagi Amir Khan gi atang amadi Sufaskai gi Sodagar dasu entry budi fangki dubo film kumbadi fangkide DIVYA Bollywood ta chance fangdrabasu honabadi lepamde Bollywood tagi reject oimandana short film da amuk khongda khirami Telugu gi film producer D Ramanayaduna asama ki machanupa Venkateshpu lead actor oina film ama puthokpagidamak DIVYA BHARTI bu select tawki film adugi mingna Bobili Raja DIVYA Telugu lon haibanate dubbing tawbani film adu super hit oiki amadi Telugu audience na DIVYA bu pamnaki ani suba Tamil film mingna Nilapeni asida amuk flop oiki thang sahida amuk south ki film ani amuk super hit oiki matamaduda DIVYA BHARTI top Telugu actress ki list da sankhirami South ki producer amadi director DIVYA gi yumda line lengki film kumbiu haina 1992 sahi asida DIVYA South film tara thangna na release tawki adudagi amuk Hindi film gi offer su kayama fangba hokhirami DIVYA BHARTI gi ahanba Hindi film Biswatma isai da natana film su super hit oiki adugi matung Sola Aur Sabanam
David Dhawangi direction makhada namkiba film asisu super hit oiki. Film asigidamak 38 Filmfare nomination gi oina ming chanki adubu Madhuri Dixit na Beta movie gidamak award asit laukirami. Bollywood industry gi minglerba producer Sajid Nadiawala na film Sola Aur Sabanam shooting mafamda Govinda bu unaba lakpa matamda Divya bu uki ahan bu uki ba mikupta nungsiba faukirami. Numit kharni gi matung Divya da propose tauki Divya na su love proposal adu accept tauki adubu luri badi Divya na Hindu Sajid na Muslim. Divya gi mama mapa na yaroi khangbadagi Sajid na leiriba Tulsi Building Residence mapam aduda kanamta khangandabida lona makhoi ani lohongki numit adu 10 May 1992 ni. Divya su Islamic dharma olaba matung ming Sana Nadiawala haina thonki lona lohongba si Divya gi mama mapa madi mari mata kanamta khanglamdi. South amadi Hindi film gi apunba film kunrom sign tauki luhonglaba matung Hindi film mingna Dil Ka Kya Kusur release torba matung flop oiki. Asida Divya wakhal amadi thamo yamna sokhi adubu punsi habasi up down habasi di hauna sani habagi wakhalda mathangi film da amuk pungning sangna thabak tauki. Mathangi film Diwana asidi super hit oiki asigidamak Filmfare Award for Lux Fest of the Year gi title su fangki. Matam maduda atopa mingleraba actress kayamadigi thak wangki loinana Bollywood the highest paid actress su oiki. Asigi matung Hindi film hit oiba amadi flop oiba su kayama yauki. South ki film su sahi amagi manung amukhakti tawni haina fongdokhi. Asumna Hindi film trani thoi amadi South ki film train thoi sign tawbuga loinana film industry asida thak wangna leikhi. Mayamna su number 1 heroine oirani haina hainaki. 4 April 1993 numit aduda film shooting lorba matung Madras tagi Bombay da halakhi. Nongalaga film shooting leibadu producer da haijaraga numit adu cancel tawki maramdi Divya mama amadi mapagi damak Neptune apartment da 4 BH flat ama final deal tawbagi damak meeting lei haina. Nungaiba paw si mama mapaga pun harauba fongdokningi haiduna producer da haikirami. Producer na yarba matung nongma chonthaki film shooting adu 5 April 1993 numit adu Divya yamna harauki flat adu deal tawbalorba matung Divya gi nupa Sajid Divya gi mama nabi Nita Lula amadi magi nupa loinana Divya bu piklingai dagi loinabi sak thongbi nupi mingna Amrita. Tulsi apartment flat aduda harauba fongdokhirami. Police report ki matungina Sajid thabak ama leibadagi Divya da hairam laga yumdagi thoki. Amrita saksangda sak thonglami. Nita Lula magi nupa amadi Divya drawing room da drink thaklaga wari watai sanarami. Divya na yumda halakpa kuding mahak na yamna pamjaba thongnao balcony ama lerami. Divya balcony aduda nungsit yamna lai haiduna toina famlami. Numit adu makhoi ahum drink tapna thaklami. Divya numit adu drink ka hena sijanaki. Nita Lula amadi magi nupana drawing room da TV yenglingai matamda Divya thongnao balcony aduda famba matamda balance control tawba ngamhodabadagi 5th floor dagi ground floor da taki. Mayamna kumtharaga yengwada Divya khap singlaga lerami ground floor atuda. Ambulance ki matengna Cooper Hospital da pukhatpada doctor na Divya gi thawai kanma ngamdre haina haiki. Harau tayamna flat leraga mama mapa da pidoini haiduna hairamba Divya mikup amanda taibang pan thadoklaga chatkhi. Bharat pumba paw se tabada fans mayam asuki matik thamoi sokhi. Sahi 38 subata ngairibi Divya mai thaba matamda luhongbagi fijol setpiraga mai thakhi. Divya Bharti gi misi ase murder ra suicide ra plan ra haibagi wahang kaya mangasi soi koi wakal da khalli adubu police report ki matungina thongnao balcony dagi balance control ngamhodabadagi soidana masa mathanta tabani haiduna case adu close tawkhi. Divya bu piklingai dagi loinarakpi sak thongbi Amrita misi adu ubada wakhal laina nabadagi thamagi matung heart attack oraga sikhi. Divya Bharti leramlagadi makhal gi film yengba fangadabani adubu maraibakta punsi telu haina tambana ngasisu mayamna sonari. Wari asi tara matung haksang amadi wakhal kari faubi comments ta thambiramu asigumba makhal video fangbibagidamag like share subscribe amadi all bell button su click tawsanbiu maramdi mathangi video da isagi mobile natraga computer da hana fangbinaba.